अहानबदा मरुओइबा पाव पिजरी मणिपुर ओलंपिक एसोसिएशन असिंदुना ओलंपिक डे पांगथोखरे अमदी मणिपुर दा इनर लाइन परमिट की बेस ईयर 1961 ओइबदा यानाखरे Kurumzari, Pony TV na pizzabat nung tilgi Manipuri pao midyang tabi di basingbu Jennifer Sermon na taram nokjari. Hauzik pao sandok na pizzari. Ngasi Manipur Olympic Association na sinduna National Sports University da Olympic Day gi thoram Manipur gi Chief Minister N Biren yaw na pangthokre. Thoram aduda Chief Minister na phongdoki bada samas amat tinjang kaizang daba masa mau fana laina bahot na bada amadi discipline amat thamna bahot na bada sports ki spirit amat changi haina phongdok laduna asigum laba sports ki event asi pangthok patangai fate haina haiki State asida lairiba yelhomi singi yaifana bagi damak inner line permit system chatna khrabasu base year karamba chahida oigadage haiba tangdang ba ama laptop ngamdana lairokhiba adu ngarang CM secretariat ta CMN Biren Singh na chair logduna fam khiba cabinet mifamda ILP gi base year 1961 oibada yanakhre Mifam aduda ILP gi matang da kupna khanaduna ILP gi base year 1961 oibada yana khibaga loinina base asigi matung inna guidelines ningchina semlaga mapung fana chana hanabasu khanaki cabinet ki mifam aduda tongan ba department kaya gi agenda kaya amasu khanaki loinina mifam aduda matam sangna mikhal pangthokna lairakliba urban local body ULB Imphal Municipal Corporation IMC amadi Autonomous District Council ADC gi mikhal chahi asigi September thagi aroiba chayol fawbagi manungda pangthokna basu lepnakhre hairi Bisnupur district ta laukan na sunaba hobaga loinana ngarang thaurang tawba lomi kharadi Loishin nganna thaurang tawba lomi kharadi loishin ba yawnare mafam kharadadi urea har hapa yaba lawfam kaya laire law nganna hunduna faw yamna lokna ba thaurang tawrabasu har yawda bada lomi singning ba kanyare radio da TV da har gi awat pa lairoi haina toina lawbadi tai adubu thiruragadi har laite hekta hairapa agriculture na mapung oibalam oibanina lomi da har pidrabadi karamna faw putokpa ngamgani Kendra asigi athang ko balomi amana kendra asida lairiba lomi kaya ama har gi awatba mayuk nare lainga ki mari leina ba department singna har pibi na ba wafam phongdorakli Haugi hunna bolore aham bai muron che har phangdaba maram oidana akoi awaba yam mayung nare lainga ngaiba angam thausina har sibu angta aham bagi upasya angta Yendio hai bese Ngarang numidang dagi nong leptana chubana maram oiraga tidim lambi gi kaisampa takhele kai mapada ising ichau thoktuna loktak pat ki saktam oina ole masina takli badi iram nalagi system asi fail oire haibani ising ichau na maram oiraga lambi asida chathok sasin tawbada akai ba kaya su thokle Pauna Bazar Kwairamban Bazar amadi Rims Lambida mafam zatna gari double parking toramba amadi khamlamba sing traffic police na tankai kre ngarang traffic police ki SP wungpam kasana luchingduna chathakiba drive aduda hairiba mafam sing asida dukan phamjilamba amadi pot laiba lakliba singna gari khamjilamba thengna ki loinana miyam na khongna chatnaga daba lambida dukan phamlamba natana pot saichu thamjilamki Traffic police na loudspeaker season aduna laubadagi pot sing loishin ki loinana IMC amadi traffic police mamangda gari khamba yade haina thokiba order adubu thugaiduna gari khamjilamba sing mafam adudagi lokthokhan ki hairi drive asi makhata na sathabada karigumba pot laiba lakpa amadi dukan from liba singna logi wangmada double parking tokshin ba yawragadi action lokhatkani haina phongdokhi Loinana miyam na chathok sasin tawbada khudong chanaba laingak na lokhatlakliba thabak thoram singda mateng pangbiu haina traffic police ki SP wungam kasarna miyam da appeal tawki pawgi marak thatna atin babe amatang nominasi
इताव के दबे ना वो कहीं नहीं माइट ले दो कमाई नुमाई दिनो सिकी था जिदनी ने हे की का कोई न पाइनएप्पल फेस्टिवल ये गिरी इताव सही एनी शो न्यू पे लमिन का मरम मेरे ये को की बजे ये हम फोन द्रबनी ने ना प्रॉब्लम ता दिबो करी पाव नो अरे कोई न पालन थाई दे पाइनएप्पल फेस्टिवल से ने kan kan ta de hadu shin biro handak sei shile bine taw ma suboi na ai sei ni le pre na asem bai tra tre suboi ge ne wa taw ma suboi na handak pineapple festival idang pang tho ne wa as Sini na umayam 2007 nagi left manai dira ngasi paw sa thar tuna lagi ba sahi ani left ro matung ga hantak di sutoi sui de trawa suboi na lagli ba July gi date 1 dagi na date 5 paw ba Thambanu market complex Porupat Lamkhai Andrew Brenda da pangthok charagani lamdam asigi state fruit ama oiriba kihom asibu yokhatpa amadi pathok asibu puthok liba lawmi simbu puning thogat poina 2007 dagi hogduna ngasi fawba pangthorakli pineapple festival asibu iramdam asida lebiriba kangai chap namakna saru yabina ba haisari aduga festival asi hawbadagi na loiba fawba cultural program amadi isai nomagi thoram singsu pangthok chadani tarurak suba state level pineapple queen mahausa gum handak su pangthokani pangthok chariba sigi maroi ba pandam di ki hom thajari ba akhoi gi farmer sing asida khoina alternative arrangement ama haita akhoi gi ma gi kha ma hingna ba gi lambi ama oina na ba khoina magi sarkar gi mai kai dagi hanasu funding thara khoina magi khoina pidra lagri ado masi su makha ta na pidana ba haidana khoina hona jabani aduna ki hom thajari ba sing asibu puning thawai bi boina manipur gi praja mayamna pineapple festival si yengba lakpiu amasung saru yabiu haidana mayam phumna khurumjari ado akhoi di khatang na chatlaga tawdi yaroi aduna mayam zu pineapple festival se yengba lakpiu hantak ti yam nuai gine abse thajaba lai mayam su sungsoi thoidana lakpiu aikhoi su raijerangi break matung taram nokchari makhataba pau pizari lomi singna har fangdabagi awaba mayok nai jerak asida Bisnupur district ki thinungai khuldagi fertilizer dealer amana black tayon thoklamba har bag chatrok police na fakat kre truck singda har haplaga sangai kot rom da 1000 kre habagi akhanaba pau ama fangbadagi police team ahumna thi bahumbagi thabak sa thabada truck sing adu sangai kot subdivision gi manung chanba tuining khulda har singduga konana lotuna leirambadagi fa bangam kibani hairi ahan ba oina wahang pahong sa thabada har sing adu Chandel district ki Jordan khuldagi liyapun ko ba mioi amana khomoi manakta leiba haijang dagi thangnio ko ba broker amage khuthangda Bisnupur gi thinungai khulda leiba har gi dealer Surjit ko ba mioi amadagi leirakhibani haiba khangbangam ki loinana makha taba thiba humbagi thabak sa thari hairi National School of Drama New Delhi gi ingkumja lising ani kunhumdoi kun lising ani kunithoi kunhumdoi gi repertory grant ki oina fresh renewal enhancement proposal thazalapagi aroiba matam lakliba July thagi tang 38 fawbani maram aduna NSD da recommendation proposal gi aroiba thazalapa matam lakliba July gi tang 10 fawbo oire maram aduna matam asi fawbagi manungda proposal sing office award thazalakna ba Manipur State Kala Academy gi secretary LK Sorjit na thadorakpa serol amana khangali Amaromda Sangit Natak Academy New Delhi gi ingkumja lising ani kunithoi kunhumdoi gi scheme of financial assistance cultural organization gi su project proposal thazalapagi matam su chahi asigi July tang 38 fawbani maram aduna project proposal apply tawningba mioi singna July gi tang 15 fawbagi manungda application submit tawbirakna basu hairi Assam Rifles Indian Army amadi Indian Air Force na Assam ki ising ichaw na maram oiraga awaba mayok nariba mioi singda chana thakna ba potlam sing mateng pangkre tha asiki tang kundagi hoduna nong leptana chubadagi Silchar gi mafam kayada ising ichaw thokpadagi panduna leirokliba mioi singbu headquarter inspector general Assam Rifles East ki makhada
Sri Kona Battalion of Headquarter 21 Sector Assam Rifles, Indian Army, Indian Air Force amadi Civil Administration ga khutsam natuna kanbagi thabak satharapaka loinena sana thakna bapotlamsu yentokhi asigumba khudong thiba taraba matamda masagi ojaba thidana mateng tawbirapagi damak Assam Rifles pu khunja singna thagatpa phongdokhi aroibada maru obe paw mo hana pizari Manipur Olympic Association na sinduna Olympic Day pangthokre. Amadi Manipur da inner line permit ki base year 1961 oibada yanakre. Wani TV na pizaban ng Tilgi Manipuri pa umidiyang tabiri basingbo mo ka na krumzari.